Wangkhay Yonglan Leirak Imphal Eastagi Maisnam Usarani Chahi Nimpuga Manga Haukiba ing Lisinganiga Taraga Tarukta Masagi Kidney Animal Fail Oire Haiba Kangbangamki Usarani gi Mapuroiba Maisnam Ramanandana Mahaki Lloyd Nabigi Kidney Donate Taunanaba Mahaki Kidney Test Tokthokpa Matamda Ramanandagi Kidney na Hena Fibam Soksinna Leiramki Haukiba ing Lisinganiga Taraganipan January Thada Maisnam Usarani gi Mapuroiba Ramanandasu Laikhidre Adubu Ramanandagi Loinabi Usarani Chandigarhda Laiba PGI Hospital da kidney transplant Tauraba Matungda Amukasu fail Oirakpadagi Hauzik Yamna Wana dialysis Tauraga Hingli Haiduna KNTL Manipur gi Executive Member Aikhoida Thamoi Sokna Usaranina Paudam Birakhi Maisnam Usarani macha chahi tara mangarom suraba machanupa ama amadi sahi tara nipan amasung kunguhumdoi surabi machanupi aniga punna macha ahumni maraibak thirabi Usarani amadi laikhidraba mahaki mapuroiba Ramananda anigi anaba layengbada leizaramba yum inkol fawba yonthokhtuna pikliba masa singna honazaki adubu laibak thibadi haukiba ing lisinganiga taragani pangi January thada Ramanandana pikliba macha ahum amadi sagai ahlaman machin manau maru mapang punamakpu thadoklamlaga taibang mapugi laikolda hainam lainam oina tinkhre akoigi nupana mana donor oina baina test tawruga kanda mana hena soklerambadagi kobani mak tanoda rims ta dialysis tawra leire aina muk transplant ki chale yung gonji yolaga phagadra aina tawga chale khoi nuaga ibi bare adum dialysis tawra lei mana 2018 da leidre adudagi chanu bisina mana tuition khara tawraga oza bacha ama akhoi manakta lei school macha ama aduda tawraga mana chaba hitak dak chaba thapui kan mana pui chaba thapudi akhoina itai gi tane ina leiri sa khoi nupa gi hek Meeyamna mai umdana leiri se chaba thapudi moina tawe cha si na hai papam cha na lei bado adu go budi uninge adu Meeyamna gi mate kan tawra pasana ina ju hingba tai pakamjari bane Usarani gi machanupi ahalna Kanglaipak News Tengbanglof KNTL Manipurda Makhatana haikibada sanglaba chahi manga taruk asida aina nupi oibigi ikai ikipunamak thadoktuna lamdam asigi social workers sing MLA sing gi yumda fawba mateng niba satki imagi punsi kanbangamnanaba makhatarakpada aina lairik tamnamba school adugi ikai khumnajariba oza sing mahaka lairik taminarakpa imanabi marumapang amadi lamdam asigi social worker kayana chauraba mating kaya pangbiraki pumnamaki laman tonchinjare hauzik su laifam laitabdagi babaga pokminaba bachaugi yumda aikhoi chilina ohum amadi haugat kangkhatpa ngamdrabi imaga punna ngasi phawba bachaugi yumda lairi sanglaba matamse bachau hoina aikhoi yengsinbiduna lakhibani adubu bachau hoisu yamna nungai yaifaba family natabana awaba asida aikhoi punna sarok yaminaduna ngasi phawba lakli Makhatana pikliba inaunupi amadi inaunupa anina chawba mapung phadriba fawba aikhoi mamaga punna hingminazage laibak thirabi mamagi punsibu kanbiyu Meeyamna angamba mateng pangbiyu angang singi tuition khara tawraga afangba paisa kharana warabasu wana imagi hidak laibada amadi sana thaknabada kharata oirabasu mateng oinarami adubu COVID-19 na maram oiraga angang sing tuition tawba yadabadagi amukke hena awaba oiki Meeyamgi laman aina hayeng matik charaba matamda singba ngamba oizagi haiki ai maga baga je pula 2016 dagi aina chaitra trek surak padagi narak pade adu dagi yumingo jomda laitre moi laing na po na bada ilaun pa dun chaitra mri tranga haiba moi di angang ni na sugum ba second ka khangde hade aina mama pa sak na laide
Khangsu khangandre aina ima ipado aidi kiba khatang norsu phangowe moide phangrabane ada aina moi yaningbo pamas pinabani honna ngamsu ngamda itanda warawo yamna nungaite adum moidasu adi khangaktabe hadi warawo pasi yawe jijisina ngamdusena ado khange moi angang moi begine हमगे और पाला को मतलब द चुम हिंगना बगिला फम द शेद दम ताइना बदो पुन्ना म सिबार फुंग पुरो बदिन को इशु इमानबी देगी एमएलए मंत्री में अंदगे पैसा नहीं बबाव चला पे अंगम काइते होना बदी काई किलो इता दोगा चही मंगा से तुमैना मी मयांग के मतेंग देगी हिंगना लापदो अजी कोविड मतम को होइबगा नमद्रे अजी ते ट्विटर चतपसो तो लेपे अदो Meeyamna mateng na hingagpala. Awag ko kitang mateng ni Meeyamna imasi kitang kuinis na hindi na mabang. हाइरिबा मराइबक थीरबा इमुंग असिगिदमा कंगलैपाक न्यूज तेंगबांगलोव कैंटेल मणिपुरना अंगम मतेंग पांगलगनी मियामनसु अंगम मतेंग पांगबियु अमदी कैंटेल मणिपुर की खुथांगदा इमुंग असिगिदमा मतेंग पांगबिनिंगसिंगना मखादा पिजरिबा कांटेक्ट नंबर असिदा पाउ फाउबिरगा अंगम मतेंग पांगबिबा यागनी मैस्नाम उसारानी की थवाई कनबदा अखोई खुदिंगमकना थौदांग लौमिनसी